मतमगी मणिपुरी वारी की यूट्यूब चैनल असुबु ताबीरिबा ख्वाई पुम्नमकपु तरामना उक्चरी ngasi muk taminarasi laibak taraga nipan suba aroiba tangka anu pilar marumdagi tholaktaga mathanta soli ani sina kamaina asigi nupa ase aibu kadaida namo ukhreda moyani gi mongse nusinabu sumali mogi lon sitang khanglamlabadiba anu wakhal khanna khanna function hall da changlai matam kharagi matungda function su loire matam do numidangi pung 10 tare thoibi punsibabu koyang yengduna thiri punsibasu thoibi na tawribodo loina ui adubo thoibi na udana ba haiduna marum amada lotuna thamoi kaina yengduna lei pamu bana thoibi how nang kadoroge kaisu tawdiye sir tanjaduda anuga saibaga su changlai saibana siyo sir matam sisu thengdilakle akoi hannaba tawrage hoi ma'am pamuba thobi hoibu thindorai punsibadi thobiga pamuba ga chatkibudo chaowi lummaga yengduna mapi ira chelaga lehowi punsiba wakhala makhalakpugum punsibana ai mafam sida kuina leibu chumdre yumna thokrage aduna farane somdana thoibi punsiba urubadagi masado kainoma itau toraga leire anuna thoibi kaidoroge mo mala e ma haidi my husband anu langtak nana ha kaidu urino ngarangi party da anu punsibaga message thanakibudo ningsinglai anuna o magi mingdo kari kauge laistram punsiba kuman ma de ege friend oyi Facebook da aduga aina su uyi ngarang do ngaikone anu data on tawi aduga message tharakpodo thoibi de yenghali anuna tu si yengune simana tharakpo message ne thoibi punsibana anjuda tharakpa message to parubudagi chingnaba kharadi phawi thoibi mathanta khanjai kaigino man haigi lefam hanglisina magi sibu aibu nate ado man haigi maram hanglisibu aibu tibu laklibu jana somdana pamu basu punsibana leiriba kaduda changlei adugadi punsibado leiramdre bathroom toilet changduna koithi thi adubu phangdre sum yenglakpada mana leiriba kadugi phamung amada chejet ama lerami pamuba chedo pai ita ai yumda kudakta thoktaba yadre yumdagi imana pabungdo hospitalize tawrena phone tore nang sumi thindo bo chakhibaduda hairamba nangdre warongnu ko ai chaluki pamuba nongaitana solawi itaudo nungaiteda pamuba kadagi thokpada photo amada netli kainu sina khungalaga yengi photo do urubadagi pamubagi asa pumba khudakta ofun on ki pamuba mapi ira cheli leplamba khongpam hanto I aduga khonjel nikna hare itaw nangna yumda thuna thokhibagi maramdi ai hojikta khangle pamuba thoibi da phone tawi adubo pairakte thoibi gi phone do silent ta leibana maram oiraga somdana thoibi punsibana ngasai hairamba wahi singdu ningsing kapli ngasai te aina haikibudo aigi ex girlfriend gi bestie ne pamuba magi gat karaga train station tamna lai aduga punsibabu koithi thi adubu phangdre punsibadi pungkhai amamukki mamangi train da thokre pamubana itaw I am so sorry thoibi se nangi loinabi ne haiba I khangudre hoi mamau ne haibadi ai khangi adubu nangi ne haibadi ai khangudre itaw matam su thengdilakle ahingi pung 12 helakle pamuba water tamna lai aduga
मागी कादा चंगलई थोइबीदा अमुक फोन तौई हंदमुकसु फोन पाइरक्ट्री मथंगी नुमितनी अयुकी पुंग मरी तारे थोइबी मिकअप थोलकपदा फोन द पुंग क्या तारगे हाइदुना येंगी अदुदा पामुबगी मिस कॉल 78 लेरमबदो थेंगनरे थोइबीना हेमा कदोबो यावरजानो अस मिस कॉल मयामसिना थोइबी पामुबदा कॉल बैक तौई थोइबीना हेलो अइदी ngarang फोन दो साइलेंट थमगा तुमकिदना खंगौद्रे पामुबा अइ यम थुना नंग उनब पामे कैदौरगे मरम कोना हाइगे असी हरमलगा फोन दो थमख्रे 45 मिनट मुक लेरगा पामुबा थोइबी उनब लाई विजिटर रूम दा ngairaga lei थोइबी सु ngahak लेरगा थुलई थोइबी कई लेरगे सर इताउ पुनसिबगा नंगा करी मरी थोंनाई ओ अदुगिरा मीगी ममांगदना हस्बैंड एंड वाइफ अदुगा का मनुंगदना इचुलिक्वानी कईनो नंग हारिसे आई ग्यान ताद्री थोइबी वारी पुंबा चिथदना लेरमी थोइबीना अदुगिने अइना नंगी प्रपोजल एक्सेप्ट तौरिदो अइसु युम थोकलगा डाइवोर्स तौरनी तयाइना ngarang चे चांग पुंबा लोइसिलमलगे हाइरमी मादी ngarang अदुम हनख्रे अइंगोंदा फावबा हाइरमदे चेजेट अमा इरगा थनमे मोय पाबुंगदो हॉस्पिटलाइज तौहेना अदुगा थोइबी सेमसु हौजु मॉर्निंग द फंगबने स्वीपर न थेंगनेयना पिरकपने मपांगी गेट अदाइदा ताहोबो ओरा माले मागिसे अइदे हांगागा पाबा यादे अदुबु नंगदी मागी लोइनबिने नंगी राइट याम चावना ले डायरी से नंगना पाव इताउदो अइबु वररोम दौ माले अदुबु अइ तसेंगना मा लोंगले हाइबा खंगदबने अदुसु नंगा फरे अदो नंगी ईच एंड एवरी डिसीजन दा अइगिदि ऑलवेज यस ने अदुबु थोइबी नंगी थमोइना हाइबा लंबीदो चूज तौको अइ चलगे होय सर थोइबी डायरीदो उबदा मपी चेंथरई पाना पाना कबलई तयाय नंगनसु अइबु नुंगसि हाइबा खंगलमलबदी अइ नंगी ख्वाइदगी नुंगाइबा नुमित नंगी बर्थडे दुदा नंगबु थादोलगा लाक्लिबसे लाक्लमोये तयाय मिटलु अनिदगी लेपा लेटना चिंथरक्लिबा पिरांगदो तैथोकलगा थोइबी मखा पाथरई अगस्त की तारीख अमा नंगनदी अइगी नुंगसिबगिदमक अइगी निंगबा थुंगनबगिदमक नंगी नुंगसिबा कथोकपा ngamlaga अइनदी करिगी ngamloi नंगी निंगबा थुंगनबा मपोकसिमगी ओइना नफमदा नुंगसि हाइना हाइररोय अइबु लाना दुम खल्लसनु थोइना थोइबी खांगबा ngamlaktraदुना कोंजेल थोंगना कबलाई तयाय अनु तारादुना प्रपप चेंसिलाई अनुना कैदरगे थोइबी कई कपिनो थोइबी वारी पुंबा अखाकपा थमदना अनुदा तमी वारीदो ताबदा थमोय कनख्रबा अनु फावबा कबलाई अनुना बाय नंग हौजमक युम चटनबा तौरो तंजादुदा पामुबा फोन अमुक तौरई पामुबना ट्रेन अमा एमपी दा एक्सीडेंट थोए हाये इताउ यारंगद्रा खंगदे अइ पावकना लौरी वहाईदो ताबदा थोइबी पाखतपना लवाई लुतोन सातली थोइबीना कइनो हासिबो तयाय थोइबी वानथख्रे फोन सुलेमाइदा ताई अनु पाखतना चेंसिलाई अनुना थोइबी हगोलो मिट पांगो कैदौरगे पामुबसु सोमदा थोइबीबु फोन दा कौवी खुमलक्तबदुदा फोन दो थमलगा खोंगलै तुरा थोइबीगी मनाक्ता लाई सोमदना अनुना थोइबीबु लवाइदे इसिंग थादुना लाक्नै थोइबी तपना ममिट पांगई अदुगा मपी चेंथरई अनुना थोइबी कैदौरगे नंगबो अनु एमपी दा ट्रेन एक्सीडेंट थोएना सियो सारना हाइरमे ट्रेन दुदा तयाय तोंब्रा तोंदब्रा हाइबदी खंगबा ngamdri हाई करिगुम्बा यावरमलदी थोइबी कपदा वा मखा ताबा ngamdre अनुना बाय थमोय पिक्सनगनो इसोरदा थाजबा थमो कैसु तौरोई तंजादुदा पामुबा लाई पामुबना मैम थोइबी कैदौरिनो अनुना वानथरकपने
ꯍꯧꯖꯤꯛꯄꯨꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ꯫ ꯄꯥꯝꯃꯨꯕ, ꯊꯣꯏꯕꯤ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯁꯥꯔ, ꯑꯩ ꯇꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯄꯥꯝꯃꯨꯕꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯂꯩꯔꯨꯕ ꯌꯥꯗꯕꯅꯤꯅ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯊꯣꯏꯕꯤꯅ, ꯁꯥꯔ, ꯑꯀꯨꯞꯄ ꯄꯥꯎ ꯑꯃꯨꯛꯇ ꯂꯧꯕꯤꯌꯨ꯫ ꯄꯥꯝꯃꯨꯕ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯂꯧꯏ, ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯦꯛꯁꯤꯗꯦꯟꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯆꯥꯟꯗꯦꯜꯗꯒꯤꯅꯤ ꯍꯥꯏꯅ ꯑꯀꯣꯟꯕꯗ ꯄꯥꯎ ꯐꯪꯂꯦ꯫ ꯄꯥꯝꯃꯨꯕꯅ, ꯑꯅꯨ ꯃꯦꯝ, ꯊꯣꯏꯕꯤꯒꯤ ꯄꯣꯠ ꯆꯩ ꯄꯦꯛ ꯇꯧꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯁꯥꯏꯕꯥ ꯃꯦꯝꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯅꯨ ꯊꯣꯏꯕꯤꯒꯤ ꯐꯤꯔꯣꯜ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ, ꯊꯣꯏꯕꯤꯗꯤ ꯀꯞꯄ ꯂꯦꯞꯇꯦ꯫ ꯑꯅꯨꯅ, ꯊꯣꯏꯕꯤ, ꯄ꯭ꯂꯤꯖ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ꯫ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕ ꯃꯦꯝ ꯁꯥꯏꯕꯥꯗ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯂꯥꯛꯏ꯫ ꯄꯥꯝꯃꯨꯕꯅ, ꯌꯥꯗꯕ, ꯃꯨꯝꯕꯥꯏ ꯇꯨ ꯏꯝꯐꯥꯜꯒꯤ ꯇꯤꯀꯦꯠ ꯑꯃ ꯕꯨꯛ ꯇꯧ, ꯈꯨꯗꯛꯇ, ꯉꯁꯤꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯊꯣꯏꯕꯤ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯑꯅꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯅꯨ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯅꯨ ꯀꯞꯂꯛꯏ꯫ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫ ꯑꯣꯜ ꯗ ꯕꯦꯁ ꯑꯦꯟ ꯍꯦꯄꯤ ꯖꯔꯅꯤ꯫ ꯊꯣꯏꯕꯤ ꯑꯅꯨꯗ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯄꯥꯝꯃꯨꯕꯒ ꯊꯣꯏꯕꯤꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒ ꯂꯣꯏꯅꯅ ꯑꯦꯌꯔꯄꯣꯔꯠ ꯌꯧꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯊꯦꯡꯛ ꯌꯨ ꯁꯥꯔ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ꯫ ꯊꯣꯏꯕꯤ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯁꯛ ꯈꯪꯂꯦ꯫ ꯍꯥꯏꯅꯩ ꯐꯥꯔꯁ ꯂꯞꯁꯦ ꯊꯨꯡꯅꯒꯟꯗꯦꯅ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯅꯪꯒ ꯑꯩꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯇ꯭ꯔꯨ ꯂꯞ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯊꯦꯡꯛꯁ꯫ ꯑꯗꯣ ꯏꯇꯥꯎꯗꯣ ꯑꯩ ꯃꯤꯆꯥꯟꯅꯕ ꯉꯝꯂꯔꯣꯏ, ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ꯫ ꯑꯗꯨꯅ ꯅꯪꯅ ꯌꯨꯝ ꯌꯧꯔꯒ ꯈꯔ ꯁꯦꯡꯗꯣꯛꯄꯤꯌꯨꯀꯣ꯫ ꯍꯦꯄꯤ ꯖꯔꯅꯤ꯫ ꯄꯥꯝꯃꯨꯕ ꯄꯨꯟꯁꯤꯗ ꯃꯤꯠꯀꯤ ꯄꯤ ꯇꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯔꯛꯂꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯀꯜꯂꯤꯀꯣ꯫ ꯃꯤꯕꯨ ꯅꯨꯡꯒꯨꯝ ꯀꯜꯍꯟꯕꯁꯨ ꯉꯝꯃꯤ, ꯍꯨꯕꯨ ꯑꯃꯤꯇ꯭ꯔ ꯑꯣꯏꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯅꯨꯡꯁꯤꯕꯅ ꯉꯝꯗꯕ ꯂꯩꯇꯦ꯫ ꯍꯤꯡꯕ, ꯁꯤꯕ, ꯍꯥꯠꯄ, ꯀꯥꯏꯅꯕ, ꯊꯨꯡꯅꯕ, ꯄꯨꯝꯅꯃꯛ ꯉꯝꯃꯤ꯫ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯏꯍꯨꯜꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯨꯝꯕꯥꯏ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗꯤ ꯁꯦꯜ ꯈꯔ ꯈꯨꯌꯧꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯜꯀꯇꯥ ꯐꯥꯎꯕ ꯇ꯭ꯔꯦꯟꯗ ꯂꯥꯛꯏ, ꯑꯗꯨꯒ ꯀꯣꯜꯀꯇꯥ ꯇꯨ ꯏꯝꯐꯥꯜꯒꯤ ꯐ꯭ꯂꯥꯏꯠꯇ ꯊꯣꯛꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯒꯦꯠ ꯍꯥꯡꯂꯒ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯣꯏꯕꯤ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡ ꯑꯀꯣꯏꯕ ꯌꯦꯡꯉꯤ, ꯑꯗꯨꯒ ꯀꯞꯄꯤ꯫ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯉꯝꯗ ꯁꯨꯃꯥꯡꯗꯨꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ꯫ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛ ꯀꯨꯞꯇꯨꯅ ꯇꯨꯡ ꯑꯣꯜꯂꯒ ꯂꯦꯞꯄꯤ꯫ ꯃꯅꯦꯝꯄꯣꯛ ꯊꯣꯛꯂꯛꯄꯗꯨ ꯃꯥꯗꯤ ꯎꯗꯦ꯫ ꯌꯥꯏꯃꯁꯨ ꯊꯣꯏꯕꯤꯕꯨ ꯃꯁꯛ ꯎꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ꯫ ꯌꯥꯏꯃꯅ, ꯏꯕꯦꯝꯃ, ꯀꯅꯥ? ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯦ ꯌꯥꯏꯃ꯫ ꯊꯣꯏꯕꯤ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯏ꯫ ꯌꯥꯏꯃꯅ, ꯍꯦ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕꯣ? ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕꯅ ꯑꯐꯕꯇ ꯈꯜꯍꯧꯗ꯭ꯔꯦ ꯏꯃꯥ꯫ ꯃꯅꯤ ꯃꯃꯧ ꯀꯞꯃꯤꯟꯅꯩ꯫ ꯌꯥꯏꯃꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯃꯩ ꯄꯨꯔꯒ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯅꯃꯧ ꯑꯇꯣꯝꯕꯤ ꯍꯜꯂꯛꯂꯦ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯩ ꯄꯨꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ, ꯏꯃꯧ ꯂꯥꯛꯑꯦꯗꯅ, ꯑꯇꯣꯝꯕꯗꯤ ꯀꯗꯥꯏ? ꯊꯣꯏꯕꯤ, ꯄꯥꯕꯨꯡ, ꯑꯩꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯗꯤꯌꯦ, ꯑꯩꯗꯤ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ, ꯃꯥꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯦ꯫ ꯃꯩ ꯑꯣꯛꯂꯒ ꯊꯣꯏꯕꯤ ꯃꯅꯦꯝ ꯃꯀꯨꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯤꯅ, ꯄꯥꯕꯨꯡ, ꯇꯌꯥꯏꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯪꯕꯤꯒꯦꯔꯥ? ꯍꯣꯏ ꯍꯣꯏ꯫ ꯁꯅꯥꯇꯣꯝꯕ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯏ꯫ ꯑꯇꯣꯝꯕ,
Kadai yaurage nangbo? Pabung, hayang ayo Kolkata yaurani. Aduga hayang adum Imphal da thunglaniye. Oh, pare. Adudi thamme ko. Phone thamlaga mamouda amu onsinduna hairei. Hayang ayo Kolkata yaurani haine. Hai mama, imau se waramlani. Nang chak thongbiruro. Bema, nang su namai namit kado tathoklaga nasado fresh oithoklucho. Hoi pabung. Thoibi magi kada changlei. Mana tawramba decoration do ngasi su kairamdri. Rekta lairiba punsibagi photo do kolaga kappi. Tayai, aise yamna pangi. Aigi oina inakta lairiba nangbu nungsi phongdokpa ngamdribase. Aise sangsar sida khwaidagi pangdaba nupine. Aina matam sana aigi thamoigi irulse phongdoklamlabadi. Ngasi ibani na warise waramloi ko tayai. Asomna numitta hokre. Mathangi ayukta thoibi ngantana hagotli aduga yumgi thabak loisili. Yaimana hagolakpada mangonda dukkatlambadu ubada Surjadevada khurumjai. Pumnamakpu mangol pibiriba ipa ibungo. Nanai nupigi icha imau anibu setna khainabihanganuko. Ana ayek yaudana ingna chikna leiba ngamhanbiyuko. Nungthilgi pung 3 tabada punsibasu yumda thunglei. Sumangda phawbo morok loksinduna leramba yaimasu macha halakpadu ubada haraujai. Haima icha tomba laedana ngaiko ima mai lokthokluge ko. Yaima maithongda momon minokko loinena imungda changki. Punsibadi mamagi matawdo ngakli. Punsibana kaino akhoi masibo thoi poroktabi kemta haidrisina. Ngahak leiraga thoibido mau anaubi amagum yellow suit tawraga makokta fina khitang kuplaga mai puduna nofet tawna tholai. Punsibadi thoibi ubuda sok chatli. Mamit mana lauthoktuna munna yengduna lei. Punsibana kaino aibu ima se thoi oina urisina. Punsiba thoibigi manakta tapna changsilai. Ima nangse aigi mita thoibi oina uye. Punsibagi matawduda thoibidi nokninglura male. Haima kaino aini tayai nostro chatkanuko. Punsiba Punsiba ikaigum haraugum mamitagi pi tarapa khangoude. Mai kalaga prap kada changkhre thoibi su pochai puraga changlai. Punsibana kada changlakpada kadugi oramdeba decoration do ubada ngakki. Welcome back tayai haina thaduna phajana laitenglami. Madu ubada punsiba amuk kappi. Punsibana ai amuk pangba mise kadaida lairamgani. Tanjaduda yaima changlai. Atomba chaksu lore. Iru luraga chak asabase khara charaga potharu lao. Hoi ma. Yaima su thokre punsiba mathanta khanjanai. Thoina sida laklisibu kamaina no. Ai yumda thokrase itauna haibajala. Wakhal khana adum thokre. Somdana thoibi harau punsibagi chak thiri. Iruba loibaga punsiba chak chaba changlai. Amuksu thoibiga michanai. Punsiba ikaiduna mamaido phat leithoi. Chak toklaga kada changkhre. Thoibisu thabak loraga kada changlai. Ikairapti tawi. Punsiba thoibi ubada pakhatpa kariboi phuk hagotli. Ngahakti tumin leinei anido. Kona thangda punsibana. Thoi. How? Nangdi sida kamaina. Lakpo yadrabo. Hankro hariro. Phare dudi chatlagi. Thoibigido oinariba jani. Punsibana mabu nungsi khangbagi. Punsiba phamungdagi phanchong tharaklaga thoibigi makuto tap phai. Punsibana adu haiba natiye. Nangna sida leramise ai yamna harawe. Aduga thasu thajade adugine. Nangdi itaw punsibagi girlfriend ne. Thoibi pukning nungsirira oinarira kainomadi ore mapi tarai. Mana khallasu aidi khande. Aigidi supnatagi taya. Punsiba wa marak thatna hairai. Ai mukpangba mise sangsar sida ani suna leramgadra thoi.
ꯑꯩꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯤ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯁꯦ ꯑꯩꯅꯗꯤ ꯂꯥꯞꯅ ꯊꯤꯔꯨꯏ ꯑꯗꯨꯒꯗꯤ ꯄꯨꯟꯁꯤꯕ ꯂꯩꯁꯤꯅ ꯄꯤꯔꯛꯄ ꯈꯨꯗꯣꯞꯇꯣ ꯂꯧꯊꯣꯛꯂꯒ ꯈꯨꯔꯨ ꯀꯨꯜꯂꯒ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯣꯏ ꯄ꯭ꯂꯤꯖ stay with me forever ꯊꯣꯏꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯏ ꯇꯌꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯤ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯩꯁꯨ ꯇꯌꯥꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯈꯨꯗꯣꯞꯇꯣ ꯁꯤꯖꯤꯟꯕꯤ ꯄꯨꯟꯁꯤꯕꯅ ꯑꯩꯅ ꯃꯄꯨ ꯃꯉꯣꯟꯗ ꯅꯤꯖꯈꯤꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯆꯥꯟꯕꯤꯗꯨꯅ ꯄꯤꯕꯤꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯗꯣ ꯅꯪꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯦ ꯈꯟꯗꯨꯅ ꯏꯇꯣꯝꯇ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯆꯤꯟꯗꯣ ꯃꯦꯜꯂꯒ ꯇꯌꯥꯏ ꯁꯦ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯅꯥꯛꯇ ꯂꯩꯔꯁꯤꯗꯤ ꯑꯗꯨꯁꯨ ꯅꯪꯒꯤꯗꯃꯛꯅꯤ ꯊꯣꯏꯕꯤ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯣꯏꯕꯤꯁꯨ ꯅꯨꯡꯁꯤꯅ ꯆꯨꯞꯂꯨꯔꯒ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯣ ꯂꯩꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯒꯗꯤ ꯄꯨꯟꯁꯤꯕꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯣ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯉꯤ ꯄꯥꯈꯠꯄꯒꯤ ꯃꯤꯍꯨꯜꯁꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯏ ꯄꯨꯟꯁꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯄꯥꯈꯠꯂꯤꯗꯨ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯄꯥꯈꯠꯇꯦꯗ ꯄꯥꯈꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯍꯨꯃꯥꯡ ꯀꯥꯔꯤꯕ ꯂꯥꯏꯕꯛꯇ ꯊꯣꯏꯕꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯛꯑꯛ ꯏꯛꯑꯛ ꯇꯧꯔꯒ ꯂꯩ ꯄꯨꯟꯁꯤꯕꯅ ꯀꯩꯗꯧꯔꯕ ꯇꯌꯥꯏ ꯊꯥꯗꯣꯛꯑꯣꯕ ꯊꯥꯗꯣꯛꯑꯣꯏ ꯑꯩꯒꯤ ꯇ꯭ꯔꯦꯟ ꯋꯥꯠꯂꯤ ꯊꯣꯏꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯩꯑꯕ ꯄꯨꯟꯁꯤꯕ ꯀꯩꯝꯇ ꯈꯨꯝꯗꯦ ꯅꯣꯟꯊꯔꯒ ꯊꯣꯏꯕꯤꯒꯤ ꯆꯤꯝꯕꯥꯜꯗ ꯀꯤꯁ ꯇꯧꯏ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯒ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯔꯛꯏ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯄꯨꯟꯁꯤꯕꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤꯁꯦ ꯊꯣꯏꯕꯤꯅ ꯇꯌꯥꯏ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯄꯨꯟꯁꯤꯕ ꯉꯛꯅ ꯀꯩꯒꯤ ꯆꯦꯟꯖ ꯇꯧꯒꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯆꯦꯟꯖꯇꯣ ꯑꯩꯅ ꯇꯧꯔꯅꯤ ꯊꯣꯏꯕꯤ ꯉꯛꯅ ꯍꯥ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯄꯝꯃꯒ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯒꯤ ꯃꯩꯁꯨ ꯃꯨꯠꯊꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4:30 ꯇꯥꯔꯦ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯊꯣꯏꯕꯤꯅ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯊꯣꯏꯕꯤ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯂꯦꯡꯂꯛꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠ ꯐꯠ ꯎꯏꯁꯤꯟꯈꯤ ꯊꯣꯏꯕꯤꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯣ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯟꯁꯤꯕꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ I love you ꯇꯌꯥꯏ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠ ꯄꯥꯡꯗꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯏꯀꯥꯏꯕ ꯀꯔꯤꯕꯣꯏ ꯐꯠ ꯂꯩꯊꯣꯛꯂꯒ ꯍꯧꯒꯠꯀꯦ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯐꯥꯏ ꯑꯗꯨꯒ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ ꯊꯣꯏꯕꯤꯅ ꯇꯌꯥꯏ ꯍꯧꯒꯠꯂꯒꯦ ꯊꯥꯗꯣꯛꯑꯣ ꯊꯦꯡꯉꯦꯕ ꯄꯨꯟꯁꯤꯕ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯝ ꯀꯣꯜꯂꯒ ꯂꯩ ꯊꯣꯏꯕꯤꯅ ꯇꯌꯥꯏ ꯊꯥꯗꯣꯛꯑꯣꯃꯤ ꯅꯪꯕꯣ ꯄꯨꯟꯁꯤꯕ ꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯁꯦꯕ ꯑꯁ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯇꯧꯗꯧꯕ ꯌꯥꯝꯃꯦ ꯏꯃꯥꯅ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤꯕ ꯀꯔꯤ ꯈꯟꯗꯣꯏꯕ ꯑꯁ ꯇꯌꯥꯏ ꯊꯥꯗꯣꯛꯎꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ ꯀꯔꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤꯅ ꯄ꯭ꯔꯣꯃꯤꯁ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯅꯦ ꯍꯣꯏ ꯌꯥꯒꯦꯕ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ I love you ꯍꯥꯏꯔꯒ ꯀꯤꯁ ꯇꯧꯔꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯀꯣꯜꯂꯤꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯊꯣꯏꯕꯤ ꯌꯥꯅꯤꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯄꯨꯟꯁꯤꯕꯅ ꯉꯥꯏꯔꯦꯀꯣ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯧꯕꯗ ꯇꯥꯔꯦ ꯄꯨꯟꯁꯤꯕ ꯁꯥꯎꯁꯤꯟꯅꯩ
ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ, ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ. ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯀꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯌꯧꯗꯦ ꯇꯥꯛꯄꯅꯤ. ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯇꯌꯥꯏ. ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯧꯕꯅꯤ. ꯊꯣꯏ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯍꯥꯔꯠ ꯑꯦꯟ ꯂꯥꯏꯐ. ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ. ꯊꯣꯏꯕꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯥꯏꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯤ. ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯒꯤ ꯂꯥꯏꯕꯛꯇ ꯇꯞꯅ ꯀꯤꯁ ꯇꯧꯏ ꯑꯗꯨꯒ ꯈꯖꯥꯏꯗ ꯑꯃꯨꯛ, ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ. ꯄꯨꯟꯁꯤꯕ: ꯑꯁ, ꯁꯤꯗꯤ ꯑꯉꯥꯡꯗ ꯇꯧꯒꯗꯕ. ꯑꯩꯗꯤ ꯑꯉꯥꯡ ꯅꯠꯇꯦ. ꯊꯣꯏꯕꯤꯅ: ꯍꯣ ꯑꯗꯨꯅ ꯍꯣꯔꯦꯟ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯀ ꯇꯨꯝꯁꯤꯜꯂꯤ. ꯊꯣꯏꯕꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯣ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯤꯅ: ꯇꯌꯥꯏ, ꯍꯧꯒꯠꯂꯣ, ꯊꯦꯡꯉꯤ. ꯇꯥꯕ꯭ꯔꯣ? ꯇꯌꯥꯏ, ꯍꯧꯒꯠꯂꯣꯃꯤ. ꯄꯨꯟꯁꯤꯕꯗꯣ ꯇꯥꯁꯤꯟꯅꯗꯦ, ꯑꯗꯨꯝ ꯇꯨꯝꯃꯤ. ꯆꯟꯗꯟ ꯊꯤꯟꯕꯒꯤ ꯊꯝꯕ ꯏꯁꯤꯡꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ. ꯄꯨꯟꯁꯤꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯍꯧꯒꯠꯂꯛꯏ. ꯄꯨꯟꯁꯤꯕꯅ: ꯀꯩꯅꯣ ꯊꯣꯏ? ꯊꯣꯏꯕꯤꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯇꯥꯁꯤꯟꯅꯗꯕꯗꯣ ꯑꯗꯨꯒꯤꯅꯦ. ꯊꯣꯏꯕꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗ ꯆꯟꯗꯟ ꯊꯤꯟꯕꯒꯤ ꯐꯝꯊꯩ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯁꯝ ꯆꯤꯡꯗꯨꯅ ꯈꯠꯅꯕ ꯍꯧꯏ. ꯊꯣꯏꯕꯤꯅ: ꯇꯌꯥꯏ, ꯇꯧꯔꯛꯀꯅꯣꯃꯤ. ꯇꯧꯅꯤ. ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯒ. ꯊꯣꯏꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯛꯇꯅ ꯄꯨꯟꯁꯤꯕꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯩ. ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯗꯣ ꯃꯥꯅ ꯂꯤꯠꯂꯤꯕ ꯇꯣꯞꯁꯀꯤ ꯖꯤꯞꯇꯨꯅ ꯎꯄꯨꯗ ꯄꯟꯗꯨꯅ ꯐꯠ ꯅꯥꯟꯊꯣꯛꯈꯤ. ꯊꯣꯏꯕꯤ ꯆꯦꯜꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯄꯤ. ꯄꯨꯟꯁꯤꯕꯅ: ꯀꯩꯗꯧꯔꯒꯦ? ꯉꯝꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯊꯣꯏꯕꯤ ꯃꯅꯤꯡ ꯍꯜꯂꯒ ꯐꯛꯂꯥꯡꯂꯣꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯂꯥꯝꯂꯒ ꯖꯤꯞꯇꯨ ꯁꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯊꯣꯏꯕꯤꯅ ꯇꯧꯔꯤꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯄꯨꯟꯁꯤꯕ ꯎꯏ. ꯖꯤꯞꯇꯨ ꯁꯦꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯊꯣꯏꯕꯤꯅ: ꯇꯌꯥꯏ, ꯀꯩꯅꯣ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯗꯨꯅ? ꯄꯨꯟꯁꯤꯕ ꯀꯩꯝꯇ ꯈꯨꯝꯗꯦ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯒꯤ ꯅꯥꯗ ꯆꯤꯔꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯐꯨꯔꯤꯠꯇꯨ ꯁꯦꯝꯕꯤꯒꯦ, ꯖꯤꯞ ꯅꯥꯟꯊꯣꯛꯂꯤꯗꯣ. ꯊꯣꯏꯕꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯀꯥꯏꯖꯔꯤ ꯄꯨꯟꯁꯤꯕꯗ. ꯊꯣꯏꯕꯤꯅ: ꯌꯥꯅꯤꯌꯦ. ꯊꯣꯏꯕꯤꯅ ꯉꯥꯡꯕꯒ ꯇꯥꯗꯦ ꯄꯨꯟꯁꯤꯕ. ꯊꯣꯏꯕꯤꯕꯨ ꯃꯅꯤꯡ ꯑꯣꯜꯍꯜꯂꯒ ꯅꯥꯡꯒꯟꯗ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯨ ꯇꯞꯅ ꯍꯥꯏꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯊꯥꯗꯩ. ꯑꯗꯨꯒ ꯖꯤꯞꯇꯨ ꯇꯞꯅ ꯁꯦꯝꯂꯒ ꯆꯤꯡꯁꯤꯟꯕꯤ. ꯄꯨꯟꯁꯤꯕꯅ: ꯑꯥꯏ ꯂꯚ ꯌꯨ ꯊꯣꯏ. ꯂꯚ ꯌꯨ ꯃꯣꯔ ꯇꯌꯥꯏ. ꯇꯌꯥꯏ, ꯑꯩ ꯊꯦꯡꯉꯦ, ꯁꯝꯁꯨ ꯍꯥꯠꯇ꯭ꯔꯤꯌꯦ ꯇꯧꯔꯤꯁꯦ. ꯑꯩ ꯍꯥꯠꯄꯤꯒꯦꯁꯦ. ꯌꯥꯔꯅꯤꯗ. ꯌꯥꯔꯣꯏ, ꯍꯥꯠꯄꯤꯒꯦꯕ ꯁꯦ. ꯄꯨꯟꯁꯤꯕ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯕꯒꯤ ꯆꯥꯡꯗꯣ ꯌꯧꯔꯦ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯁꯝꯗꯣ ꯍꯥꯠꯄꯤꯔꯤ. ꯄꯨꯟꯁꯤꯕꯅ: ꯌꯥꯔꯕꯣ? ꯑꯩꯗꯤ ꯁꯝꯕꯨꯜ ꯄꯨꯟꯕꯁꯦ ꯌꯥꯝꯅ ꯆꯝꯅ ꯐꯖꯩ. ꯅꯍꯥꯟꯗꯒꯤꯗꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯊꯣꯏ ꯅꯪꯁꯦ. ꯑꯁꯦꯡꯕꯒꯤ? ꯑꯗꯣ ꯇꯌꯥꯏ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦꯀꯣ? ꯍꯣꯏ ꯍꯣꯏ. ꯊꯣꯏꯕꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯆꯠꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯊꯣꯏꯕꯤ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯆꯥ ꯂꯣꯟꯅꯕ ꯆꯪꯂꯛꯏ. ꯌꯥꯏꯃꯅ: ꯕꯦꯝꯃ, ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯑꯇꯣꯝꯕꯒ ꯅꯄꯥꯝꯗ ꯆꯠꯂꯨꯆꯣ. ꯅꯣꯏ ꯍꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯉꯦ ꯌꯨꯝꯗꯁꯨ. ꯆꯥꯛꯇꯣ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯒꯦ. ꯑꯇꯣꯝꯕꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ, ꯀꯨꯏꯗꯧꯁꯨ ꯅꯠꯇꯦꯗ. ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯃꯄꯥꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯊꯣꯏꯕꯤꯅ: ꯇꯌꯥꯏ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯊꯣꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯃꯆꯨ ꯈꯟꯕꯤꯔꯤ. ꯊꯣꯏ, ꯁꯤꯒꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯌꯦꯛ ꯅꯥꯏꯕ ꯃꯆꯨꯁꯦ ꯁꯦꯠꯂꯨ, ꯐꯖꯩꯌꯦ. ꯍꯣꯏ ꯇꯌꯥꯏ. ꯑꯗꯨꯒ ꯐꯤꯁꯤꯅ ꯁꯤꯒꯤ ꯂꯥꯏꯠ ꯌꯦꯜꯂꯣꯁꯦ ꯁꯦꯠꯂꯨ. ꯑꯗꯨꯒ ꯐꯨꯔꯤꯠꯇꯤ ꯇꯌꯥꯏ, ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ. ꯂꯥꯏꯠ ꯌꯦꯜꯂꯣꯒꯤ ꯇꯣꯞꯁ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯌꯦꯡꯍꯜꯂꯤ. ꯄꯨꯟꯁꯤꯕ:
ꯑꯦ ꯁꯨꯄꯔ ꯅꯥꯏꯁ ꯇꯥꯔꯦꯍꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯏꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯇꯣꯝꯕꯤꯅ ꯕꯦꯝꯃ, ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯍꯣꯏ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯊꯣꯏꯕꯤꯁꯨ ꯀꯞꯄꯤ꯫ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ꯫ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯏꯃꯥ, ꯅꯌꯥꯅ ꯂꯥꯟꯕꯅꯤ, ꯊꯣꯏꯕꯤꯗ ꯆꯩꯕꯤꯒꯅꯨ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯩꯕꯤꯌꯣ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯕꯤꯌꯣ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯃꯌꯥꯝꯗꯣ꯫ ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒ ꯄꯨꯟꯁꯤꯕꯒ ꯇꯣꯝꯕꯤꯗ ꯈꯨꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯀꯣꯏꯏꯟ ꯏꯟꯅꯩ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡꯗ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯇꯣꯝꯕꯤ ꯅꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯉꯥꯏꯍꯥꯛꯇꯪꯒ ꯊꯥꯗꯣꯛꯇꯦꯅꯦ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯂꯩꯔꯤꯁꯦ꯫ ꯑꯩꯒꯤ ꯏꯌꯥꯁꯦ ꯏꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯟꯗꯣꯛꯆꯕ ꯔꯥꯖꯂꯛꯁꯃꯤꯒꯤ ꯋꯥꯔꯤ ꯂꯥꯏꯕꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯐꯖꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯅ ꯅꯩꯔꯛꯇꯔ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ, ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯀꯥ ꯑꯉꯣꯝꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫